Malemgi miyamna Kuki sing kanano mayek sengna khangle malengi mapam amata da fangdaba sa makal amadi lei makal ase Manipur da phangba sengi manungda sangai amadi Sri Lili asine hairiba sa amadi lei asibu Manipur lengangna state asigi oina yamna saukthoktaningai ama oina state ki thakta achoba kumhai ama oina pangtholiba asida Manipur gi miyam maroina lamdam asidan ningsingba thoktraba matamdagi leiminaraglaba yellow fruit singi miyamna lenga ki singthaningai oiba thorang asibo Mapung fana saruk yaminaduna malengi tongan mafang kayadagi lakpa tongan mafurub singbu miok misran fajana tawbiduna thawram asibu saruk yariba singbu oktuna nungsi shana na loinaduna kumai asibu mapung fana honafam thoi asigumba yamna maru oiraba state asigi oina sauthoktaniai oiraba Sri Lili festival ne nakalamaromda haukiba sahi khara asida Sri Lili festival ase pangthokidabagi maramde Manipurda Kuki narco terrorist singna mitai singda atamnana landaraga makhoi gi oiba tongan balengak ama Manipurda gi lawnabagi demand tawrakpagi lana maram oiraga Thauramasi pangthokidaba asima ised asigi oina yamna laibak thibane haina loba yai adubu chaliba sahi lising ani kunmanga gi oina de Manipur lengang na mangdongnana Sri Lili gi chauraba kumhai ase pangthoknaba ayamba saruk sem saba loikre haibagi pau tarakliba asimakti ised asida laiba yellow fruit singi oina afaba khongthang amada amu hana sangchilakpa haure haina loba yai Nakalamaromdana malemda laiba miyoiba furu kangrup singi marakta tinbada Chanadraba Sangagi wakal tenba saing jaba sagumna Kuki narco terrorist singna atamnana mitai singbo Sri Lili festival pangthokpada saruk yahandana bakihan khanganbagi thawong chathaba manba propaganda sandurakpa singe mayokta lengangna achetpa firep amagi makada chekshina ngaksenbagi thabak chathari haina lamdamasigi miyam maruina mitai yellow fruit singna mangdongnana khangalakliba asibu ised asida leiba furu kanglu khuding mangna saugannarakpagi pausu tanaragli amabu oiro Kuki lamhen tuenba singi mayokta state asigi furu kanglu pumna magna leiri haibadumadi nongmagi mayek sengna helagli haiba yai Manipurda haukiba kumda lisingani kulhumdoigi me humdagi chatharakpa mitai singda landarakpa Kuki sing asigi aranba thawong sing asibu malemda laiba miyam maruina Manipur amadi India gi mipung khuding mangna mayek sengna nongma khangba hengalakpagi mami tarakpagum tawre loinana Kuki sing asi karamba makalgi miyoiba furum kanglumno haibadu su sahi ani helaba lan asidagi ngaside mayek sengna khangba helakli nakalamaromdana hauding Manipur gi irang asi khara makhaidi nemthaba manbagi mawong amada laklabasu hui mamai chumba yade mi phatabagi hidak leite khangna Kuki Singgi Fataba Lalong kaya yatpa leploi haibase ngasige yellow fruit singna mikupna hum singna section thorang tawduna hana section badagi kharaga hena section lainabagi matam oire maramaduna handaki Sri Lili kumhaibu mapung phana haukiba chahi ani gi mamangda pangthokibagumna handak pangthokadoriba Sri Lili festival asida state asigi ngasigi PR lengang na mapung phana ngangchenduna thokaningdaba tawdok sing thoktanaba soidana mapung phana silaningi amadi chinchu silangani khali Operation Sindurgi matang di India gi military pangal kangkhanaba lupa crore lising yankagi budget hakre India defense budget lupa crore lising yankagi senfam haptuna Indian military gi phibam phaganaba thorang lokhatkre thawong asi handak India amadi Pakistan ani gi marakta ungkhana kiba thawdok aduda Indian army na Operation Sindurgi mission mai pakna cheta kiba adugi yenglaga makhada na Indian military sing hena mapangal kangkhanabagi damak budget ki senfam ase hapkibani haina ngasi ayuki NDTV da lenga ki maketegi phongdorakre senfam ase supplementary budget ki khutangda piduna India da leiriba apunba defense location singda lupa crore lakh teret pi nabagi wafam sulaire haina pawi likhun asina phongdorakli English ingani kunmanga kuntaruki budget da finance minister Nirmala Sitaramana sahi asigi February amada Indian Armed Force ki damak tongana lupa lakh taruka lising marfu mathoi crore kaithoktuna thamkhrabane haidi Irangi haurakpa malengi miyamna khanglagani asengba chumba haibasi namsinduna kaidongnungda thamba yaroi India gi Chief of Army Staff General Upendra Wibedina lamdamasi da thokliba irang asigi root cause adu mayek sengna thamlakiba asina malem pumna mangna irang asigi haurakpa mayek sengna khanglagani haina former CM N Birena phongdoragli social media da Chief of Army Staff General Upendra Wibedina phongdorakiba wafam sing adugi video amaga loinana thadorakpa post amada former CM N Biren hai yumpham yaudaba amasung aranba pau kaya ngaihak leitana sandorakliba asida miyamna thajabiganu aikhoi ama toina punsinduna amadi asengba achumba pau khangdominaduna hingminasi hairakli
मिसम फारग मराल सिजिनबगी थबक खुदक लेपो है KCP PWG फोंदोक्रे कंगलाइपा कम्युनिस्ट पार्टी KCP PWG की PRO सिंखाइंगानमना थोरक चिरोल अमदा पुलिस ना मिसम फारग मराल सिजिनबगी थबक खुदक लेपो है फोंदोरपग लोइनना हंदक मरक प्रेसिडेंट रोल लंगा की खुलोंग चाब लौरग थबक फब सारग कलेंटरी अवत तानिंग पुलिस के ऑफिसर खरना मिसम मियाम फारग मराल सिजिनब अमदी मिसम फारग सेल तानबगी थबक कया से चथरिबा से खुदक लेपो है पुलिस की असिगुम मथोंग हुक्तब लिचत असी मखा चथदुना लेरबदी जमजरब मिसम मियामगा पुलिस का मरक्ता नुंगाइतब थौदोक कया थोरक याय पुलिस ना मिसम फारग मराल सिजिनबगी मनुंग चना थासी की 15 थौबाल डिस्ट्रिक्ट की मनुंग चनबा खांगाबोक पार्ट टू मसलाम लेकाइदगी फारे हाइरिबा खुंड्राकपम ब्रोजेन सही 52 असी लाल हलुब असिगा हिरम अमतदा मरी लेनदे मखाताना पुलिस ना मिसम फारग केस कया पांचिदुना मराल सिजिलगा शेलदानबगी थबक असि खुदक लेकदबनी ममांग थक्तगी पुलिस की लिस्ट सादर मयामना खंगनरब ngaktane मखाताना पुलिस ना मिसम फारग मराल सिजिनबगी थबक असि तौरोइदबनी हाइरि।